JCB Leibini Haiduna Sel Lauraga Lord Kibasing, Numit Humnigi Manung the Sanjara Kadavane, KCP PWG. Pawasi, Pandam Pausi the Gilakwatavane. JCB Leibini Haiduna Sel Lauraga Lord Kiba, Tongam Binod Kumar Amasung, Ketri Mayum Bisorzid, Numit Humnigi Manungda, Lupta Sanjara Kadavani Haina, Kanglepa Communist Party, PWG MC Unification Gi PRO, Chinkaingan Banatadorok Pachero Lamana Haide. Cherola sina hai sahi kharagi mamangda Laisram Ravichandra apokpa Laisram Judin amasung Laisram ongbi fajabe laifamna kudong pokpi mamang leikai hairiba miyoy asina awang khunong mayai leikai da leiba Laisram amom sa haiba miyoy amadaging JCB ama lainana ba sel oina lupa lak taraga mathoi laukhraga Thongam Binod Kumar amasung hiyang thangda leiba Khetri Mayum Bisorzid Elias Nanaw apokpa KHS ningthem kauba miyoy ani asida sinakhe adubu hairiba miyoy asina Haina ki bawarol haibade sel asina JCB ama leiraga piba haiba warol asi ngaglakta amasung Thongam Binod Kumar amasung Khetri Mayum Bisorzid lot khiba amasung hairiba senfam asi Laisram Ravichandra masana tha kharagi matungda masana yana singdokpa haiba wafam asi ne maram aduna lot khriba miyoy ani haibade Binod Kumar amasung KHS Bisorzid lup asida numit humnigi manungda sangbirao hiram asida panba yabade asigumba miyoy kharadagi gari leivige Karbar tawbigi hairaga sel lauthokpiraga singbidaba kes mayam laibak asida wai saire maram aduna laibak miyamna isa isana wakhal tabiraga asigumba sel lauthokpa aduga sel singdaba miyoy khara asidagi lapna leibiyo makha tarakpada KCP PWG gi mingda miyamdagi home demand tawba lakpa tarabadi lupta pau pibira uhaina su thamlakle amasta degi thoram pangthokre school van service essential service ta salanbiyo amasta Pawasi Pandam Pausi the Gilakwatsavane. All Manipur School Students Transporter Association Amastana Sinduna. Taret Suba Amasta Degi Thoram, Narang Manipur Press Club Tapang Thokre. School Ben Service Essential Service Tasalanbi Yohaina, Laingaki Punging Sing Sin Kre. Thoramasida Amastagi President, Maibam Kennedy. Amastagi Founder President, Lolit Kumar, Amastagi Founder Secretary, Y Sundaramade. Advisor L. Priyo Kumar Singh Bamiyoy Singh Sharuk Yake. Thauranga mari lainana amastagi President Maibam Kennedy na phongdokhibada Mahiroi Singh akaknaba matamda school thindok thinjin amade lauthok loksin tawriba school ben singbo lambi lamkhangda apanba pibigano hauzik oiriba lamda masigi phiba masida school ben singna pamdaba thaudok aya mayoknare school ben gi fee matam sana pibiraktabadagi thaudok wathok aya gi poyeng chayeng pinaba honari seirakta CSO amadi organization singi puba thangba ngamdraba senkhai thumkhai sing asina awaba kaya mayoknare Mahiroi singi imung manung ayambana nong magi suraga hingzaba ngakta oire adubu masa singdi apaba mi ohening bamaramna private school singda mahi tamhanbana matik saba ben gi fee lawba ngamdavadagi angang masing hena puduna ben service salaibana ayambani hai kheng mahakna hai ain gi wangmada amadi association gi chana kanglon thugairamba ben driver sing association dagi khudakta tanthokane Mahiroi sing botek ka kaidana thindok thinjin tawriba school ben service asi essential service ta chalanbiyo Loinana Laingak amasung parents singnasu association asigi awabada saruk yamina si hai kheng Thauramga mari lainana amastagi general secretary Jimmy Thongbram na phongdokhibada Supreme Court ki guideline matungin na Manipur Laingak na implement tawgadoriba school ben service ki chana kanglon sing amastana taramna oe tawbada bo implement tawgadoriba chana kanglon sing adu state asida hauzik laidiba phiba masida kadai fawba chana ba yabagi haibagi matangda Mari lainaba authority singa association ki thongmi singa faminaraga thausil paikhat piyo mahakna hai October taraga mari ase sahi khudingi amasta da affiliate tawraba school ben sing sintha leptuna amasta de haina palan tawduna lakle loinana school ben service tawbiramba laikhedraba amasta gi member singi imung manungda sel gi tengbang pibaga loinana khudol pot piduna ikai khumnaba utkhi haire